ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯄꯤꯔꯤꯕ ꯍꯛꯁꯤꯡ ꯅꯤꯡꯊꯤꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯗꯣꯛꯇꯔ ꯅꯥꯁꯃꯥ ꯍꯦꯞꯇꯨꯂꯥꯅ ꯍꯥꯏꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯨꯀꯥꯏ ꯀꯥꯏꯔꯣꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄꯤꯕ ꯋꯥꯐꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛꯅꯁꯨ ꯆꯥꯎꯅ ꯊꯥꯖꯕ ꯊꯝꯃꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯝ ꯃꯤꯐꯝꯗ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯍꯟꯅ ꯄꯨꯊꯣꯔꯛꯄ ꯌꯥꯅ ꯂꯩꯔꯦ꯫ ꯀꯪꯒ꯭ꯔꯦꯁ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯍꯌꯦꯡꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯎꯅꯅꯕ ꯗꯦꯜꯂꯤꯗ ꯆꯠꯀꯗꯧꯔꯤ꯫ ꯑꯃꯗꯤ ꯀꯣꯀꯣꯃꯤꯒꯤ ꯈꯣꯡꯖꯪ ꯁꯧꯒꯠꯂꯗꯨꯅ ꯉꯁꯤꯁꯨ ꯃꯤꯌꯥꯝꯅ ꯑꯦꯝꯑꯦꯜꯑꯦ ꯀꯌꯥꯒꯤ ꯃꯌꯨꯝ ꯑꯃꯗꯤ ꯀ꯭ꯋꯥꯇꯔꯗ ꯆꯪꯁꯤꯟꯗꯨꯅ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯁꯤꯟꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯦꯂꯤꯖꯥꯕꯦꯠꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯄꯤꯔꯤꯕ ꯍꯛꯁꯤꯡ ꯅꯤꯡꯊꯤꯅ ꯈꯪꯂꯕꯗꯇ ꯑꯉꯥꯡꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯛꯄ ꯀ꯭ꯔꯥꯏꯝꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯗꯣꯛꯇꯔ ꯅꯥꯁꯃꯥ ꯍꯦꯞꯇꯨꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯅꯣꯔꯊ AOCꯗ ꯂꯩꯕ ꯑꯣꯜ ꯍꯥꯏ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯀꯃꯤꯁꯟ ꯐꯣꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯥꯏꯜꯗ ꯔꯥꯏꯠꯁꯀꯤ 9ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯉꯥꯡꯗ ꯍꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯀꯃꯤꯁꯟ ꯐꯣꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯥꯏꯜꯗ ꯔꯥꯏꯠꯁꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯑꯍꯦꯟꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯑꯉꯥꯡꯗ ꯆꯠꯊꯔꯛꯄ ꯚꯥꯏꯑꯣꯂꯦꯟꯁ ꯑꯃꯗꯤ ꯀ꯭ꯔꯥꯏꯝꯁꯤꯡ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯍꯟꯊꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ I am so impressed today to see 6 children who excelled in education from Child Care Institution of Imphal, West and East District. I am hopeful that in future also Child Care Institution will be able to produce many talented children from our state. I would like to make a request to the Commission to extend all possible assistance from their side to book any culprit so that they are charge sheeted in the court of law as soon as possible. ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯣꯛꯇꯔ ꯔꯟꯖꯟꯅ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯔꯛꯄꯗ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯍꯣꯡꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠꯁꯤꯡ ꯌꯦꯡꯁꯤꯟꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯑꯀꯥꯏꯕ ꯀꯌꯥ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤ꯫ Any kind of child abuse थेंगनबा मतमदा पुलिसना मधु नसाई पंबिगिबदो सुमिति बलाना child friendly ओइबा मैनर द लोक तौबिबा रिपोर्टिंग तौबिबा within 24 hours मधु कमीशन द यबनबा खोलनबा लैरिबा मयाम सिंगसे अखोय अनोबा अमेंडमेंट सिगलोदना वेल अवेयर ओइरगा फजना मधु इंप्लीमेंट तौबिनबा I humbly appeal to all the concerned so that we may have a brighter Manipur. ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯨꯀꯥꯏ ꯀꯥꯏꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯥꯒꯥꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯇꯥꯔꯕꯁꯨ ꯁ꯭ꯇꯦꯠ ꯑꯍꯨꯝꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯒ ꯇꯥꯟꯅꯈꯤꯒꯅꯤ ꯍꯥꯏꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄꯤꯕ ꯋꯥꯐꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛꯅꯁꯨ ꯆꯥꯎꯅ ꯊꯥꯖꯕ ꯊꯝꯃꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ CM ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯗꯤ MLAꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯟꯗꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯕ ꯗꯦꯂꯤꯒꯦꯠ ꯑꯃꯅ ꯅꯥꯒꯥꯒꯤ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯀꯥꯏꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯄꯤꯔꯛꯈꯤꯕ ꯊꯥꯖꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯂꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯟꯇꯔꯂꯣꯀ꯭ꯌꯨꯇꯔ RN ꯔꯕꯤꯅ ꯃꯤꯗꯤꯌꯥꯗ ꯅꯥꯒꯥꯒꯤ ꯑꯣꯏꯕ ꯐꯤꯔꯥꯜ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗꯤ ꯅꯥꯒꯥꯂꯦꯟꯒꯤ ꯋꯥꯐꯝ ꯋꯥꯔꯣꯏꯁꯤꯟ ꯑꯁꯤꯗ ꯌꯥꯎꯔꯣꯏ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯀꯌꯥꯔꯛ ꯍꯟꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯕꯅꯤ꯫
फिवम असिदा हंजिन हंजिन थाजदे हाइदुना तक्सिनबसु लाना चटखिबा याय मरम असिना लेबाक मियामना लेंगा असिदा थाजबा थंबियु मतम खरदंग पुकनिंग लेताना लैसी हाइखि अमरोमदा कोकोमीगसु अथुबा मतमदा उनादुना वारी सानागनी करिगुम्बा स्टेक होल्डर सिंह सेंट्रल गवर्नमेंट गा उनागदौरिबा असिदा पुन्ना चटमिनरबसु चटमिनसी हाइखि Hana Honorable Union Home Minister Amit Shah ji na haigiba stakeholders sing tanadana khanadana mathaba amda tawroi haiba potuma yamna firmly categorically aikhoida mathajiba pirae praja gi manipur gi interest ta center na matam punamak da nga aga taraga lai haibasi aikoi proudly haiba ngami Honorable Prime Minister na, Honorable Union Home Minister na, adu leader central leadership na Manipur gi interest hokadaba thabak tawroi. नाखल अमरोमदा चाही अमदा यामना तांगना थोकपा अखोइगी टूरिज्म सेक्टर दा अचौबा इनोट अमा पिरिबा था असिदा पांगथोकदोरिबा संगाई फेस्टिवल असिदा अयतपा अपनबा पिबिगनो मणिपुर असि मिफा मिपुन मिसिमिना अमदे इरांग तना थल्लबा लेबा अमा ओइना उरिबसि उहंदनबा लमदम असिगी फजबा कया मालेम पुंबदा खंगहनबा पांदमदा पांगथोकदोरिबा फेस्टिवल असिदा अखोइ पुना सरुक यामिनसि हाइबा वफम मियामदा अपील तौखि Bom pokhai mi hat bagi kidnap tawbagi fake encounter gi adugi adagi mayam du hujik loina tamna mang ba hora ba amna mayam pithibi gi miyam na manipur da mihing sang ba hora ba matam sida festival sahi gi amat to oina stage sigi to festival adu yei thwe na traga adu tawre ga na tawbudu aran ba message ma sat ki gani national media da or global da tourism mayam ma sida laktana Hada foreigner listing gi matak dala hai hana sahi da samwa satruk lam bado manipur gi miyam da amu hanna ekoi punamak sida phamjari ba aduga ngasi laktaba ekoi gi sarkar paijari ba koi mayam gi maikai de gi mayam da appeal tokjari ekoi ba thajabiyo ekoi na ngasi haijari ba se ekoi central government gi ayaba central government gi commitment adugi makha da ekoi mayam da convey tokjabani निंगथम मिफमदा सिटीजनशिप अमेंडमेंट बिल नहोंगना अमुक हना पुथोरप याना लेरे कांग्रेस एमएलए सिंह हयेंगदगी सेंट्रल लीडर सिंह उननबा दिल्लीदा थोमजलगनी 6 शेड्यूल नत्रगा टेरिटोरियल काउंसिल की महुता एडीसी की प्रोविजन सिंह एमेंड तौदुना हेना मपांगन कनखत हनबदा चिंगतम अनिमकी याइफगनी हाइना सीएलपी लीडर हानगी चीफ मिनिस्टर ओक्रम इबोबिना फोंदोखरै ngasi babupurada leiba mahaki quarter da pangthokiba pawgi mifam amada mahakna makha taraduna naga santiwari na maram oiraga lamda masida hauzik orakliba tangdu leita dabagi fibam masida paliba lenga asina don't worry khaktamak hairaga leithokpa asina miyamgi pukningda hena langtaknaba ama pokhale October 13 da India government amadi NSCN IM anigi mathakta Marakta wari sanakiba dugi waro shinama purakrabasu ngasi fawada waro sing losinduna thamba amadi concerned stakeholders sing wa tanaramgani hairaga karigumba thorang amata paikhatana leiriba sina karino haina mahakna nungnangba phondokhi lakadoi winter session je sida citizenship amendment bill su amuhanna thammani hairieba akhoi su tanagani haiba stakeholder singdugi manung chalhan biba yaroidra akhoi party sisu chief minister yauna minister sing yauna unabiruba dumaina akhoi su madu express tawba aidi matam chai aduna thieng dringai da haidana khoi hayeng dei hona akhoi delhi da rush tawna ba na akhoi masi lepche bani Manipurna India da pun krabatungda territorial council oirambadagi full fledged state amagi thakta lakhiba asida BAA 1957 MLRA ADC na chingba e kaya semduna chingi lam singbu ngak sena thamnaba amadi chakhat khongjelda thong manana chatminana ba thausil kaya paikhalabasu ngasi fawada chingi mafam kaya amadi chakhat khongjelgi mangal fangdana leiri center dagi thadarakpa fund sing matik chadabana ngasi su chingi lam sing sothana leiri ching amadi tam haiduna khaidoktuna anoba provision sembagi mahuta ADC singda hena power piduna implementing agency amade खुथांगदा अनौबा चाखत थौरांगी थबक सिंह अमदे पैकेज कया पीबीबा याय मधु नतदना स्टेट मनुंगदा स्टेट की प्रिंसिपल द बेस तौरगा तोंगानबा एडमिनिस्ट्रेटिव यूनियन अमा थमनबा तौबिगनो
Karigumba sigumba khongthang asi thinghodrabadi Manipur asi khudakta kaidrabasu tunglam chatta soidana kaigani Manipur da leiba naga singsu Manipuri ni haiba wakhalon asida leiba asigi interest kaihandana thaminasi haibana chingba makha takhi NSN IMG khangde or any other organization amagi kona a state within the state oirakpa yabagi masigumba any provision amata territorial council haibana chingbase masi amata happy ganu sineba territorial council woigiba targati kona ultimately demand je separate state amata lakna bagi step ama thangjalaba madu suksoi soiduna madu soina werkani aduna in huji huji ki kaidrasu idea masigi wafam sidani mayam punamakna Manipur da leiba praja punamakna nungnangna ribisi aduna koi masi waroi sinama purakpada kanasu aidi Manipur gi praja singse pamdaba kanasu leiramoi haina aidi sumaina thamjari Paugi marathana de mabrem lawsari Yang wad Soktabana loidi. Wabdo koknaba rebalance. Soktabada koknaba rebalance. Rebalance na haksangi salt amadi electrolyte singi awatpa mekhatuna adongi haksangbu tagat tikna thamba ngamali. Rebalance habadi electrolytes amadi energy. Asingbudo hayo kamaina state asiki examination da nang top oire ibanoba aina sukanno honaba aduga position manung phawo chandaba Larik yamna pahabana su larik yamna haigani mak yam phangani habadi langani Aikoi bu takpi tambiriba oza singdugi way of teaching and guidelines singdugi makhayamna ponbrana khali wahase sangdoknaragomse ngasi aina mai paknise Mukta tutorials credit pizak Mukta tutorials handaki oina class 10 amadi 12 thagadaba students singi revision class lakliba November 14 gi haujaragani Center asida hena khudong chaba amana subject amagi course fee supnatagi lupa 3,500 na oigani Kaubiraganu Mukta tutorials Kwakathil mayai koibi opposite Millennium Institute of Science Break matung da taram nong chari koko mina jangsilakpa khongjang sawaladuna ngasisu mafam kayada miyamna khongjang sangsinba leptri naga santi gi waroshin purakpa matamda Manipur gi ngamkhai amasung apunba gi saktam kaihanba yaroi haina taksiladuna All Manipur Sound Service Association asinduna Moirangkhom More Parking da Association asigi thomi sing section mi pham khrei amaromda Manipur University Students Union musugi liching makhada ngasi maheroi singnasu MU Gate mamangda section mi pham chathaki Imphal East ki tongan ba mafam singda leiriba Wangkhai High School St George Maitai Mayak High School Laishram Mani Memorial English School Suras Rare Flower School High School Modern Academy gi maheroi singna ngasi nungthil makhoi gi school mamangda thoraktuna human chain semtuna khongjang sangsinki Naharu makha patasu lamdam adom gi ima ibel singnasu makha pat community hall da section mi phamki Nakalamaromda coordinating body khuraina kokomi gi khongjang sawaladuna masing yamlaba nupa nupi singna rally laktuna khurai kendra gi MLA L Susindro gi mayumda thomjinki miyamna MLA unana bahonabada MLA masa leiramdabadagi khongjang sangsiliba miyamga video conference ki khuthangda wari sanaki maduda MLA gi maikai party gi oina Manipur gi ngamkhai kaiba yaroi haiba firep adu hongba leite haiba yauna wafam kaya phungdokhi miyam aduna tongan ba pendaba kholaw kaya su lawki Assembly constituency gi honorable MLA akoi gi Susindro Elias Yaima gi mayumda akoi ihana na sasaraga akoi mafam duda MLA ga akoi wari watai sanajagani adugi lor matungda akoi Wangai Kendri Assembly constituency gi MLA oriba honorable akoi gi Henry gi quarter da muksasagani masi lor matungda akoi Ketrigaw Assembly constituency gi oriba akoi Indrajikida akoi haiba koi unabagi program sasagani kone sakador maram se hauji Manipur gi tani ba matamda ngasi bawda akoi khangan thami base akoi sumaina wahalaga thambase masi koknova atuba matamda Manipur gi Assembly kaunova adu haiba MLA singsina mamangda Manipur kanaba kaidogi matung tarkla kaidogani adu haiba akoi maige gi MLA ahum mari sina hena chawu thaudang lorga imaleba Manipur kanbada akoi saruk yabiu haibagi adu mukhongchan
Tungda miyam aduna Wangkhai Kendragi MLA O Henrygi quarter dasu thomjinki khongjang changsin khiba miyam gi marakti mioi khara khangatuna MLA ga unakhi MLA gi maikaidagi su mahak masamakna assembly mifam kauba ngamde miyamna changsiliba khongjang asi sawadi Congress party gi su lengdraba firep adumak leiri haki Khetrigao Kendragi MLA Nahakpam Indrajit gi Khetrigao da leiba mayum dasu maikai adum gi miyamna chap manaba dabi tawduna thomjinki Kokomina changsiliba khongjangbu sawaladuna ngasi pasoida leiba HBS Construction Private Limited na sinduna section mifam ama HBS ki mamang pasoi lamkhaida famkhrei section mifam aduda HBS sa thabak suriba sinmi nupa nupi kayana saruk yaki athubada waroshin pura u wakai purakanu aikhoigi ngamkhai kaibi yaroi haiba wafam sing placard sing da ikhi Section mifam aduda saruk yakiba sinmi singna fongdorakpada furup amagi waroshin purakpadi taramna oi adubu maduna state asigi ngamkhaigi sarukta kahelakpadi yaba ngamloi Manipur sarkarna athubada assembly mifam kaubiyu haiki ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯝꯖꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯤꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯏ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯂꯩꯍꯧꯔꯤꯕ ꯁꯔꯨꯛꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯁꯔꯨꯛ ꯑꯃ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯑꯃ ꯂꯩꯖꯩ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯑꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯁꯤ ꯀꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯁꯤꯕ ꯐꯥꯎꯕ ꯀꯤꯔꯣꯏ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯄꯥꯡꯈꯛꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯄꯥꯟꯗꯝꯁꯦ Nong makangdana handak marak bom pokhaibagi thogdo kaya mathang thoglakliba sigi yenglaga police department na lokalakpa section thorangi saruk amo ina mafam kayada pak sana thiba humbagi thabak chathakrai Bisnupur district ki oina Bisnupur police commando na ngasi ayuksu Phobakchau Ithai police station ki manung chanba station Saiton Hayai Konda pak sana thiba humbagi thabak chathaki ayuk pung 5 dagi hoduna pung 3 khara helakpa duai fawba Chathakiba operation aduda punna miyoi chamaga yankhairom masa masagi saktakche puthok handuna verification chathaki adumak pu thoidokpa mifami pundi yaukhide Nakalamoromda Imphal West ki oina Imphal West Commando nasu ngasi ayu Thangal Kaithelgi Dharamsala MG Avenue Alu Gali Chamber of Commerce Lambi Imphal Ima Kaithelgi akoiba mafam singda pak sana thiba humbagi thabak chathaki ayuk pung 9 dagi hoduna chathakiba operation aduda punna miyoi chaniga marifu masak khangdokpagi thabak chathaki maduda masagi sakdak che yaudaba miyoi 13 makha tana verification chathanabagi damal city police station na sinakhi operation asigi makha tarakpada team asimakna Kasturi Thong area da su combing operation chathaki maduda miyo yankhairom masa masagi saktak che puthokhanduna verification chathaki masagi saktak che yaudaba miyo 3 makha tana verification chathanabagi damang city police station da sinakhi NHT Global na puthokpa polam singi manung chaliba premium noni omega 3 amadi glucose amine 2200 ngasi miyamda launch tokrai hotel Imphal da pangthokpa thoram amada hariba product sing asi China amadi Asia Pacific gi NHT Global gi head oriba Helen Sagana miyamda launch tokibani thoram aduda NHT Global gi luchingba singsu saruk yakhi Product sing asi miyamda launch tobaga loinana Helen Sagana haikibada malemgi oina afaba healthy society ama oinaba NHT Global na product kaya puthokli masigi manungda yamna kanaba product ahum asi ngasi mafam masida launch tobani masina beauty lifestyle amadi wellness ki lamda kanaba kaya piba ngamba product ni haiki It's based on Nobel Prize winning research. It's formulated by a certified medical doctor, and it's a very powerful vasodilator. And throughout this 18 years, we sold 5.5 million bottles of this product. So it's a popular product. And if we go to wellness line, well, I think I will not be mistaken if I say that the all best seller is the premium noni juice, which has been sold on NHT platform for the last 19 years, and within this 19 years we sold more than 13 million bottles of this product. Moirangdagi social worker Thongam Santi amasung Moirang Kendra Progressive Front na Bisnupur District ki Kwakta Khuman Gram Panchayat ki manung chana leiba Madrasa Jamia Habibiya
wa Dawul Yatama Lil Banata Leiriba mama mapa leijadraba amadi mahiroi nupi machasingda Tengbang Polam Singh Kusinakre Social Worker Ti Ai Santi Front ki General Secretary Uttam Kumar Mariambamna Luchingduna Madrasa Sida Chatuna Mahiroi Singh Asina Sizinagadaba Polam Kaya Mateng Oina Pikhi Ngasi Tengbang Polam Singh Adude 500 liter syntax ani plastic made taru wire coil mari LED bulb kun bucket taru reflector kunni Tengbang Polam Singh Kusinabaga Mari Lainana Santina Hauzik Lamda Masigi Tangdu Laitra Darba Lamda Piva Masida Manipuri Ngamkai Kaiba Yaroi Amasung Miyamna Sangsilakpa Khongjangda Amata Oina Lepminaduna Ima Lebaki Damak Kathok Minasi Furup Kayana Puna Kunda Minariba Manipur Sana Lebaki Damak Khongfam Setna Lepminasi Haki Nakalamaromda ngasigi madrasa asida leiriba mahiroi nupi machasing asigi oriba fiva masi yenglubada thamoida nungaitaba fawi maram aduna mari leinaba sarkar gi loisangna miting changbinaba paliba lenga ki pukning singsinki asigumlaba minority oidaba muslim sing taba jagada sigumba sotraba adumlaba ke amal lerama su urbadagi ai ndai mana ke police khanna ngasigi miholo अखोई येलो विश कन्नबगी खंजंगदा संचिन मिनई बाबदे अखोई मणिपुरगी अखोई ngomkhai ngaknabagi sigma sanchal iba lag manakida अखोई अपुतबगी सतम काइबे यादे हबगी वखल लोबुगदी नसे अखोई नोंपंसि लाक्सरगा अखोई साइटी अनम मखरा सि युफंग पिजरगा अखोई पुनसिंदबगी अखोई नुंसिदबगी अदु मसतम ग सगतबगी वखल लोबनी अखोई नोंपंसि लाक्सरगा पिजरगा Lamding Educated Welfare Association Thobal District Sangai Yumpham Mamang Leikai Amadi Local Youth Welfare Association na Nisaki Mayokta Sangsilakpa Khongjangi Saruk Ama Oina Ngarang Numidang Sangai Yumpham Nongfo Mamang Leikai Dagi Nisa Sejanaba Miyoi Ani Fagalaba Matung Amuk Hanna Taudanaba Pautak Piraga Imung Manung ki Miyoi Singda Kusinakrai Smart Tutorial Center revision course for class 12 will start from 11 November and for class 10 from 12 December 2019. Run by well-trained and experienced board and council teachers. Concession for ex-smart students. Transport facilities and separate hostels for boys and girls available. For more details, please contact Smart Tutorial Center, Singzamui Supermarket, Radheshyam Shopping Complex. Contact number 8730-999-192. Nanai Day Spa and Salon. Special offer to welcome winter of 2019. 30% discount Pijari. November Gitang Taradagi. Kun Faub Khaktamak Pizaba discount. Pizariba services Singde, haircut, facial, hair spa, foot detox, microneedling treatment for face, body spa and scrub, far infrared sauna for detoxification asinachingmani. Extra charges yaudana yumda laktuna service su pijari. Ayuk pung taradagi numidang wairam pung taruk phauba hangjari. Ngasi maglengsin biro Nanai Day Spa and Salon. New Chekon Road, SBI ATM Building near Globis. Contact number 0385 244 7383 natraga 244 7385. Break matung da taram nong chari makhata pauda haukiba chahi ahumgi mamangdagi loktak pata lamkoiba lakpa singna hundok lamba plastic bottle lising tararom khomjilaga paisinduna thamlakhiba karang khuman pokpa maya dagi ningthauzam tiken apokpa yaimana paikhaliba khongthang adubu pukning thogatpa oina Go Green Manipurna lengyan fi amadi sel oina lupa lising ani piduna pukning thogatkhrai Imphal West BDF Welfare Association ki member oiramba Sekmaijin Hengun Awang Lekai dagi Moirang Them Kiran Singna lekhidraba matung mahaki imung manunggi awaba yenglaga association ki maikai dagi lupa lakh ama mateng oina pikhrei ngasi faubada lekhidraba BDF personal taramathoi ki imung manungda tengbang pikhiba lekhrei masimak BDF personal singna khaijin naraga pibani haina Imphal West District BDF Welfare Association ki president MD Riaz Khan ngasi paumi singa unaba amada haikrei mahakna makha taraduna BDF personal singna duty da aso apan yaurakpa matam da lupa lising manga ki oina ahan ba tengbang pigani khara hena sokpa yauragana medical report ki matung ina lupa lising tara pigani haiki Adamang da mitra thoi masu pi khreng asi gi siga train thoi su bune khoina pi jari si adu matung da ding asi gi matung da gidi akhu on duty da sokpa yaurok pa matam da su khoi lupa lising manga akhu gi welfare association Imphal West District BD Welfare Association na Imphal West ida lai riba BD ama kari guma on duty da sokpa taragadi lupa lising manga khoi mateng pangani
aduga seriously solak pataraga di magi medical report ki matungina lupa lising tara masu khoi mateng pangani haibo pham simasu khoi kenoda press media ki khudong saba lawraga thamjari district asalaiba khoi bidep isin naw khuding mangna yamna discipline amadi respect leina khoi mayamgi law and order ngak pade khoi asobo thodang lomina si aduga cooperation leina mayamgi cooperation phangna khoi thapuk tomina si haibo pham si welfare association gi maikai degi thamjari Kangleipak Students Association ki tara mari rakshuba Foundation Day ga mari leinana ngasi Janims Hospital da nomaguba blood donation camp ama pangthokrai camp asida college ki mairoi amasong KSC igi thomi punna mioi chani romna EPK camp asiga mari leinana KSA gi president Ningthausam Chetan phongdorakpada khunai da kathoklaba I haiba thimda ngasi lamda masida leriba lairaba kana leijadraba mioi kayana igi awatpa leiba matamda kharada orabasu mateng oinaba ngasi gi asigumba camp asi pangthokpani loinana igi awatpa leiba mioi singna KSA da pau pibira u haki Kangleipak Student Association KSA na sahi guding pangthok leba khunai da kathoklaba I haiba thim asida blood camp asi Tramri Shuva Foundation Day ga mari leinana November ki 23 ta pangthokkodoba asina maru oina akoina youth force amo oina society da leiba amasung society da watliba I asi kitang mention mangam tardi haina kon pangthok sabani maramdi kayino haimadamda akoigi leita lairba myam singna maru oina I watpagi akoigi cheteng nanglaba myam asida Kangleipak Student Association na Karata oishu akoi mention bang amadi haina pangthok sabani maram asina akoigi Kangleipak ta leibiriba ichinnaw sing marup mapang sing amasung leibiriba mipum khudimangna karigomba I darka taragadi KSA da pau phawiro habasi akoi press media ki through the hygienic loislakpada maruiba pau amukana pizari Angang singidamakta piriba hakseng ningthina khangba mathau tai haina Manipur gi Governor Dr. Nasmai Abdullah na haikrai Manipur gi apunba gi saktam sukai kairoi Home Minister Amit Shah na piba wafamda state asigi lengak nasu chauna thajaba thami haina Chief Minister N Biren phongdokrai Ningtham mifamda Citizenship Amendment Bill nahongna na amok hana puthorakpa yana leire Congress MLA sing hayingdagi Central Leader sing unanaba Delhi da chatkadauri Amadi Kokomi gi khongjang sawaladuna ngasisu miyamna MLA kayagi mayum amadi quarter da changsinduna pendaba kholaw sing lausinkhrai Hauziki oinadi Manipuri pau loizare miyeng tabiriba singbu amukana khurumjari